ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯇꯥꯁꯤꯟꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:35 ꯔꯣꯝ ꯇꯥꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯁꯦꯔꯥꯝ ꯙꯟꯔꯥꯖ ꯑꯃꯁꯨꯡ ꯍꯣꯗꯥꯝ ꯂꯩꯔꯛꯇꯒꯤ ꯊꯤꯌꯥꯝ ꯔꯣꯍꯤꯠ ꯀꯧꯏ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:15 ꯔꯣꯝ ꯇꯥꯕꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯅꯔꯤꯕ ꯁ꯭ꯔꯤꯅꯤꯕꯥꯁ ꯐꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛꯇ ꯀꯨꯝꯕꯤ ꯀꯣꯂꯦꯖꯇꯒꯤ ꯐꯣꯝ ꯂꯧꯕ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯉꯥꯉꯣꯝ ꯁ꯭ꯔꯤꯅꯤꯕꯥꯁ ꯍꯩꯔꯣꯛꯇ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯑꯄꯣꯛꯄꯤ ꯉꯥꯉꯣꯝ ꯑꯣꯡꯕꯤ ꯕꯕꯤꯇꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯋꯥꯡꯉꯨ ꯈꯨꯂꯥꯛꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯕꯕꯤꯇꯥꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯔꯤꯅꯤꯕꯥꯁ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯃꯆꯥꯅꯨꯄꯥ ꯁ꯭ꯔꯤꯅꯤꯕꯥꯁ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯂꯤ ꯍꯥꯏꯈꯤ꯫ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯌꯨꯅꯤꯌꯟ MOSꯗ ꯌꯥꯟꯆꯧꯗꯨꯔꯤꯒ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯤꯜ, ꯂꯦꯕꯔ, ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯃꯗꯤ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯀꯧꯁꯥꯟ ꯚꯕꯟꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ, ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯆꯥꯔꯖ ꯌꯥꯟꯆꯧꯗꯨꯔꯤ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡ ꯊꯕꯛ ꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯃꯈꯥ ꯇꯥꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯗ ꯏꯔꯥꯡ ꯅꯪꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯀꯤꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯂꯥꯎꯊꯣꯛꯄꯤꯅꯕꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖꯌꯟꯇ ꯆꯧꯙꯨꯔꯤꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫